Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Rajapal Anusya Wikena Hari Manipuri ina kulaba kala Sanskriti bu Malem sinba tungbada hena masak khanganaba honabada JN Manipur Dance Academy na chawraba thodang logodabani Griha Mantri Amit Shah na hari drug ki karbar asi narco terrorist singa samnabana masdigi phanglakpa selna lebak asigi security da chawna singnaba oirakli amasung NEET UG lisingani kunmari gi parikha gi fall lagliba thangja numit phawbada haidoknaba Supreme Court na National Testing Agency da khangan kare Rajapal Anusya Wikena Sabhabati Oiduna Jawaharlal Nehru Manipur Dance Academy gi Advisory Committee gi chahi gi mifam ngarang Raj Bhavan da pangthokre mifam aduda tongan ba agenda sing khanabaga loinana academy asigi laikidraba guru ahum gi mafam dasu ikai khumnaba utki mifam adu Dance Academy asigi director Oiramba L Joychandra Singbu Vice Chairman hapa amadi Academic and Production Unit Subcommittee semba hainasu warep loki mifam aduda academy asida mathol ahum laigadaba building ama sanaba prastab tawki mifam aduda wangangbada Rajapal Anusya Weekend Hai Dance Academy asina Manipur gi ina khulaba kala Sanskriti bu semgatnaba honabada achoba thodang lauri Raija sigi ina khulaba kala Sanskriti bu Bharat amasung mapan laibak singda unanaba honagadabani masitana lamdam asigi kala Sanskriti bu malem gi mafam sinba tungna khanganaba honabada chawna mateng oigani Manipur tholiba irang asina maram oiduna relief camp singda changjafam loduna leriba mioi singidamak academy asina cultural program pangthoktuna makoibu pungning wakal nungaina lehnaba honagadabani Raijagi Horticulture amasung Soil Conservation Bibangna sinduna Skilling and Livelihood Program hogdopagi thoramama ngasi ayuk Imphal gi Palace Compound da leiba City Convention Center da pangthoklagani thoramasida Mukhyamantri Nongthomam Biren Singh saruk yagani Manipur Science and Technology Council Mastec Imphal na Northeast Space Application Center Shillong amasung National Institute of Electronics and Information Technology nailit na sinduna National Space Day gi thoram ngasi akampat Imphal da leiba nailit ta pangthoklagani numida si pangthokpagi maroiba pandamdi Chandrayaan 3 Vikram lander na thagi lamaida mai pakna takiba adubu ningsingduna pangthokpani thoram asigi mari leinana Indian Space Program gi matangda scientist singna wangangani Manipur University gi Teachers Education Department na sinduna Teaching Aids Exhibition ama ngarang bibhag asigi multipurpose hall da pangthokre nomagi ba thorom aduda Manipur University gi Vice Chancellor and Lokendra Singh amasung department asigi head Professor Premlata Maisnam saruk yaki Lau pantha matamda laumi singda har matik sana amasung ataba mamalda phanganbinaba anoba semilon Manipur na hairi cherolamada lup asin hai dealer agent natraga sub dealer singa har mamal wangna yon bana laumi singda chawna khudong sadaba mayok na hali Lanjen naratuna Bisnupur Jilla gi Sendra da hangliba relief camp singna changjapam loduna leriba mioi singda Assam Rifles na ising hapnaba patra amadi sanitary gi polam sing khusinna kre hari Dhanamanjuri University gi syndicate mifam ngarang pangthoktuna university asigi tongan ba posting launanaba kaukiba thabaki polsu lautokre University asigi Vice Chancellor gi charge puriba Ais Gyan Prakash na Sabhabati oiduna University asigi administration block ta syndicate mifam adu pangthokibani mifam loraba tungda paumi singda wangangda Sri Gyan Prakash na hai Dhanamanjuri University eki matungina teaching amasung non teaching staff sing khanbagi thabak asi raijana ayaba pirabasu syndicate na amuk anna khanaraga ayaba pigadabani Mahiroi singna khongjang handoktuna mahi tambada hena pungning changnaba appeal toruduna manghai panduna leiriba semester gi parikha sing athuba matamda pangthoknaba thorang tori amadi haidoktuna leiriba parikha gi fall sing mathang thagi kun phawgi manungda haidoklagani tabiriba pawasi Akasbani Imphal degini Griha Mantri Amit Shah na hai drug ki mayokta lanthengna ba haibasi yamna maru oiba amani masibu thengna ba haibasi khwaidigi mangjil thana amasung haksin na lawba tai Nai Delhi da Taret Subat Narco Coordination Center gi Apex level mifam da saruk yaraduna Griha Mantri hai drug ki mayokta lan thengnariba asi achowa samasya ama oirakli masibu mai pakna thengnage hairabadi achepa phirep amaga loinana amatoina punna thengnaminabagi tangai phadabalei Griha Mantri hai Pradhan Mantri Narendra Modi na Bharatpur lam khudimakta inkumja lising ani niputare pawada malemgi luchingba ama oinaba pandam thamle masibu mai pahange hairabadi hawalagliba mirol singbu drug tagi labna lehenba haibasini
मंत्री हाई हौकिब चही मंगा असिदा मोदी सरकार ना मरोइब हिरम अहुमदा युमफम ओरगा ड्रग की मायोक्ता लांथेंगनरी महांग हाई हौजिक ड्रग की कारबार असी नार्को टेररिस्ट सिंगा समनबगा लोनना मसिदगी फंगलप सेल अदुना लेबाक असिगी सिक्योरिटी दा चाउना सिंगनबा अमा ओरकली मंत्री हाई एजेंसी सिंगी मरोइब पांदमदे ड्रग सिनबा मियोइ सिंग फाबा खक नतना मसिगी नेटवर्क पुनमक थुगाइबा हाइबसिना ओइगदबनी गृह मंत्री हाई नार्कोटिक्स की पोलम सिंग इराई लाइना चांगेंग तौब यानबा अहोंग ममलदा मसिगी किट सिंग अतुमतमदा फंगलगनी थौरमदुगा मरी लेना गृह मंत्री मानस कौबा हेल्पलाइन सेंटर अमसु हांगदोकी नेशनल टेस्टिंग एजेंसी लौबा नीट यूजी लिसिंग अनि कुनमरी की परीक्षा लागलिबा थांगजे नुमिकी नुमित युंग फावदा एजेंसी असिगी वेबसाइट फोननबा सुप्रीम कोर्ट खंगनख्रे चीफ जस्टिस ऑफ इंडिया DY चंद्रचूड़ जस्टिस JP परिवाला अमसुंग मनोज मिश्रा की बेंच अमना कैंडिडेट सिंगी मसक निंगथिना खंगबा यानबा परीक्षा की फॉल अदु शहर की मतुंगिना अमसुंग सेंटर की मतुंगिना हाइदोकनबा पाउताक पीकी मेडिकल एंट्रांस एग्जाम का मरी लेना थांगलखिबा पिटिशन निफु की मथंगी हियरिंग निंगदोकाबा नुमिकी अयुक्ता अमुक हन्ना खनागनी ngasi phongba pause singi maroi pauk singedama hauji okram umadini leire umadini Thagachari Rajesh Manipur Legislative Assembly gi mifam July 19 dagi hauragani haiba Justice and Kotishore Supreme Court ki judge oina wasak laukhiba amasung BJP MLA singna Prime Minister unana ba hotnari haiba pau singna ngasi phongba pauche singda maruiba pau oina phongnari Assembly gi nongju mifam July 19 dagi August 12 phawba chatharagani numit 12 gi mifam asida sitting mapan khak leigani haiba pauna sanalaiba ki anishuba headline tauri pau asi Manipur News Sangai Express Manipuri Edition People's Chronicle Huyalan pau Naharol gi thaudang Morning Bell pauche singda ahan belamaida maruiba pau oina phongli BJP gi MLA kharana Prime Minister unazagi haibagi che pisinkhre haiba pau asina poknafam gi ahan belamaida Fongli pau asi pauche ayambada ahan belamaida maroiba pau oina fongli LPG dealer singna protest tawduna gas supply lefkre dealer singna highway da ayet apan thokhanba amasung sale gi demand gi mayokta khongjing jangsin bagi pauna Imphal Free Press ki ahan headline tawri National Highway singda sel khaiba lefallu haina transporter singna Prime Minister da ayiba cherol pisin khiba makhoi gi wakat tabidrabadi August amadagi thau tanker sing gari chenba leplagani haiba pauna Sangai Express English ki han headline tawri ngarang dagi Justice and Kotishore Supreme Court ki judge oire haiba pau asina Sangai Express Manipuri ki anishuba headline tawri ITLF na Assam Police bu fake encounter gi damak maral sirakli achumba wayel demand tawrakli haiba pauna ganfu mail gi ahan headline tawri Tamenglong Times da Taranithoi suba Manipur Legislative Assembly gi taruk suba mifam tha asigi kuntrama thoidagi August Taranithoi phawba chatharagani haina ahan belamai da fongli Manipur Mail da Imphal Naga Forum na chingmi singbu henna sakti piba pamli haina ahan headline tawri Assam Police ki extrajudicial killing bu kuki loop na condemn tawbaga loinana justice demand tawrakpagi pau Hills Hornbill Express da maruiba pau ina fongli DM University ki registrar yauna maruiba posting hapkhre BC khananaba selection committee da tharagani haina Commissioner of Higher Education na fongdorakpa wafamna Manipur News ki anishuba headline tawri Naharol gi thaudang da editor loya lakpagi yumda nongmai kapsinduna attack tawkhraba matung social media gi khuthang da amukasu attack tawba haurakle haina banner headline piri Relief camp ta lairakhiba ahal amasu sire DC da potloibada changadaba sel tengbang biu hairubada piraktabadagi miyamna khaigatnaraga poloi khre haiba pauna huyalan paugi ahan headline tawri Rajesh Thagachari Umadini Arubeda Maruba Pau Raizapal Anuja weekend hari Manipuri ina kulaba kala Sanskriti bu Malem Sinba Tungbada Hena Masakangana Bahonabada JN Manipur Dance Academy na Chauraba Thaudang Logodabani Griha Mantri Amit Shah hari Draki Karbar asi narco terroristinga Samnabana Masigi Panglakpa Sel na Laibak asige security da Chauna Singnaba Oiragli Amasung Need UG Lisingani Kunmarigi Parikat Lagliba Tangjanumit Pawada Haidoknaba Supreme Court na National Testing Agency da Kangan Kre Paulo Jare